ꯁꯨꯝ ꯍꯣꯏ ꯑꯩꯁꯦ ꯀꯛꯆꯤꯡ ꯃꯆꯥ ꯑꯃꯅꯤꯀꯣ ꯀꯛꯆꯤꯡ ꯃꯆꯥ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯩꯁꯦ ꯂꯣꯟ ꯈꯣꯏ ꯑꯗꯣ ꯃꯌꯥꯝꯅ ꯀꯛꯆꯤꯡ ꯃꯆꯥꯁꯦ ꯑꯩꯈꯣꯏꯒ ꯉꯥꯡꯅꯕꯗ ꯂꯣꯟ ꯈꯣꯏꯗꯦ ꯃꯣꯏꯒ ꯉꯥꯡꯅꯕꯗꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯉꯥꯡꯅꯈꯤꯕꯗꯅ ꯂꯣꯟ ꯈꯣꯏꯌꯦꯅ ꯍꯥꯏꯀꯣ ꯑꯗꯣ ꯁꯤꯗꯤ ꯃꯤꯒꯤ ꯂꯝꯒꯤ ꯂꯣꯟꯅꯦ ꯃꯣꯏꯅ ꯉꯥꯡꯉꯤꯁꯦ ꯂꯣꯟ ꯃꯣꯏ ꯃꯁꯥꯒꯤ ꯃꯔꯣꯟꯗꯨꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯃꯣꯏꯅ ꯉꯥꯡꯕꯁꯦ ꯂꯣꯟ ꯅꯧꯕꯅ ꯍꯥꯏꯅꯩꯗꯅ ꯑꯗꯣ ꯂꯣꯟ ꯅꯧꯕ ꯍꯥꯏꯌꯦ ꯑꯩꯈꯣꯏꯅꯗꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯉꯥꯡꯉꯤꯁꯤꯅ ꯈꯣꯏꯕꯅ ꯍꯥꯏꯅꯩꯌꯦꯕ ꯑꯗꯣ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩꯁꯦ ꯀꯛꯆꯤꯡ ꯃꯆꯥ ꯑꯃꯅꯤ ꯑꯩꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯑꯁꯦꯡꯕꯁꯦ ꯀꯛꯆꯤꯡꯅꯤ ꯃꯌꯥꯝꯅꯁꯨ ꯈꯪꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯁ ꯅꯨꯡꯁꯤꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯈꯪꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯈꯪꯗꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯩꯁꯦ ꯀꯛꯆꯤꯡꯗꯒꯤꯅꯤ ꯍꯥꯏꯕꯗꯣ ꯑꯗꯣ ꯑꯩꯅ ꯈꯣꯏꯔꯤꯕ ꯑꯩꯅ ꯉꯥꯡꯉꯤꯕ ꯋꯥꯁꯤꯅ ꯑꯩꯁꯦ ꯀꯛꯆꯤꯡ ꯃꯆꯥ ꯑꯃꯅꯤ ꯍꯥꯏꯕ ꯇꯥꯛꯅꯤꯡꯕꯒꯤ ꯑꯩꯅꯁꯨ ꯁꯨꯝ ꯑꯩꯒꯤ ꯄꯔꯁꯣꯅꯦꯜ ꯑꯣꯏꯅ ꯕ꯭ꯂꯣꯛ ꯍꯪꯉꯛꯄ ꯃꯇꯝꯁꯤꯗꯗꯤ ꯊꯥꯒꯠꯅꯤꯡꯕꯒꯤ ꯍꯥꯏꯗꯤ ꯂꯣꯟ ꯁꯨꯝ ꯈꯣꯏꯔꯒ ꯉꯥꯡꯅꯤꯡꯕꯒꯤ ꯍꯥꯏꯕꯅꯦ ꯑꯗꯣ ꯁꯨꯝ ꯁꯨꯗꯤꯡ ꯆꯠꯄꯗ ꯁꯨꯝ ꯂꯣꯟ ꯈꯣꯏꯔ ꯍꯥꯏꯕꯁꯦ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕꯒꯤ ꯅꯠꯇꯕ ꯁꯨꯝ ꯏꯀꯥꯏꯒꯨꯝ ꯀꯩꯒꯨꯝꯕ ꯑꯩꯁꯦ ꯍꯥꯏꯕꯁꯦ ꯋꯥ ꯉꯥꯡꯕꯁꯦ ꯌꯥꯝ ꯏꯀꯥꯏꯌꯦ ꯏꯊꯟꯗ ꯁꯨꯝ ꯚꯤꯗꯤꯑꯣ ꯅꯝꯕꯁꯤꯐꯥꯎ ꯏꯀꯥꯏꯕ ꯄꯣꯛꯑꯦ ꯍꯥꯏꯗꯤ ꯑꯩꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯑꯩꯁꯦ ꯈ꯭ꯋꯥꯏ ꯉꯥꯡꯗꯕ ꯃꯤ ꯑꯃꯅꯦꯕ ꯑꯗꯨꯝ ꯃꯤꯅꯁꯨ ꯑꯩꯁꯦ ꯀꯥꯛꯏ ꯍꯥꯏꯕꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦ ꯑꯗꯣ ꯑꯩ ꯀꯩꯁꯨꯝ ꯈꯟꯗꯦ ꯑꯩ ꯃꯁꯥꯒꯤ ꯑꯣꯏꯅ ꯁꯨꯝ ꯋꯥꯁꯦ ꯀꯌꯥ ꯉꯥꯡꯕꯁꯦ ꯍꯩꯇꯦꯕ ꯃꯤ ꯑꯃꯗ ꯀꯩ ꯍꯥꯏꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕꯁꯦ ꯈꯪꯗꯕꯒꯤ ꯅꯠꯇꯕ ꯁꯨꯝ ꯏꯊꯟꯗ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯀꯃꯥꯏꯅ ꯍꯥꯏꯔꯨꯗꯣꯏꯅꯣꯁꯦ ꯈꯪꯖꯗꯕꯗꯣ ꯑꯗꯣ ꯌꯥꯝ ꯉꯥꯡꯉꯦ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯅꯁꯨ ꯃꯤꯔꯛ ꯇꯤꯜꯂꯛꯑꯒ ꯋꯥ ꯉꯥꯡꯗꯦ ꯑꯗꯩ ꯀꯩꯁꯨ ꯈꯟꯕꯤꯗꯦ ꯃꯤ ꯍꯩꯇꯕꯩꯕꯨ ꯅꯠꯇ꯭ꯔꯥ ꯍꯩꯇꯕ ꯍꯥꯏꯗꯤ ꯁꯨꯝ